ꯑꯁꯤꯇꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯐꯝꯗꯁꯨ ꯊꯝꯅꯔꯤꯕꯅꯤ꯫ ꯂꯣꯠꯀꯦ ꯍꯥꯏꯅ ꯂꯣꯠꯈ꯭ꯔꯕ ꯋꯥꯗꯤ ꯃꯄꯨ ꯇꯥꯛꯇꯅ ꯀꯩꯗꯧꯅꯨꯡꯗ ꯈꯪꯕ ꯉꯝꯂꯣꯏ꯫ ꯄꯨꯟꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯕ ꯑꯔꯣꯟꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗꯅ ꯂꯣꯠꯁꯤꯟꯕꯗ ꯃꯥꯡꯖꯕ ꯑꯔꯣꯟꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯃꯇꯝ ꯈꯪꯅ ꯊꯃꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯕꯨ ꯇꯝꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯂꯣꯠꯁꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯗꯥꯏꯇꯅꯤ꯫ ꯁꯥꯌꯣꯟꯕꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯎ ꯂꯦꯝꯕꯤ ꯆꯪꯂꯛꯏ꯫ ꯀꯦꯈꯠꯂꯛꯏꯁꯤꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯆꯦ? ꯆꯤꯡꯉꯥꯔꯦꯜꯅ ꯌꯥꯏꯄꯨꯕꯤꯒꯤ ꯄꯤꯅꯕ ꯐꯤ ꯑꯃꯇ ꯂꯩꯃꯤꯟꯅꯔꯨꯁꯦ, ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕꯗꯣ ꯇꯜꯂꯦ ꯍꯥꯏꯔꯤꯕ꯫ ꯑꯣ, ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯋꯥꯗꯨꯒ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯔꯨꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯔꯁꯤꯅꯤ꯫ ꯑꯁ ꯇꯦꯁꯀ ꯑꯝꯇ ꯄꯜꯂꯛꯈꯤꯅꯣ, ꯑꯩ ꯃꯤꯍꯨꯟꯒ ꯌꯥꯎꯗ꯭ꯔꯤ, ꯍꯣꯔꯦꯟ ꯍꯥꯏꯁꯤꯔꯅ ꯈꯜꯂꯤꯕꯅꯤ꯫ ꯍꯥꯏꯍꯧꯔꯣ ꯆꯦ, ꯉꯜꯂꯤꯈꯩ ꯐꯗꯣꯏꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅꯕ ꯅꯨꯡꯁꯤꯕꯤꯔꯝꯂꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯒꯗꯕ ꯃꯥꯟꯗꯤꯌꯦ꯫ ꯂꯦꯝꯕꯤ ꯃꯣꯕꯥꯏꯜꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯨꯗ ꯍꯥꯡꯗꯣꯛꯂ ꯌꯦꯡꯉꯤ꯫ ꯆꯦ, ꯑꯩꯅ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯑꯦꯌꯦ꯫ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ? ꯑꯦꯗꯃꯤꯠ ꯀꯥꯔꯠꯇꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯑꯩ ꯔꯣꯜ ꯅꯝꯕꯔꯗꯨꯕꯨ… ꯁꯤ ꯍꯥꯏꯗꯨꯅ ꯑꯦꯗꯃꯤꯠ ꯀꯥꯔꯠ ꯊꯝꯐꯝꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯤ꯫ ꯁꯥꯌꯣꯟꯕꯤꯅ ꯂꯩꯔꯕꯣ? ꯌꯦꯡꯉꯣ ꯁꯠ ꯁꯠ, ꯑꯩꯁꯨ ꯈꯪꯅꯤꯡꯉꯦ꯫ ꯂꯩꯔꯦ ꯂꯩꯔꯦ, ꯑꯝꯇ ꯅꯝꯈꯤꯒꯦ ꯃꯣꯏ ꯋꯦꯕꯁꯥꯏꯠꯁꯦ꯫ ꯃꯣꯕꯥꯏꯜꯗꯨꯗ ꯀꯩꯃꯦꯠ ꯃꯦꯠꯂꯒ ꯃꯥꯒꯤ ꯔꯣꯜ ꯅꯝꯕꯔꯗꯨ ꯅꯝꯃꯤ꯫ 24638꯫ ꯍꯦ ꯏꯁꯣꯔ, ꯈꯟꯕꯤꯔꯝꯃꯣ꯫ ꯆꯦ, ꯈꯜꯂꯦ! ꯁꯥꯌꯣꯟꯕꯤꯁꯨ ꯍꯔꯥꯎꯅ, ꯍꯥ ꯑꯁꯦꯡꯕꯩꯔꯣ? ꯌꯥꯝ ꯍꯔꯥꯎꯏꯅ, ꯏꯃꯥꯗ ꯍꯥꯏꯌꯣꯅ꯫ ꯂꯦꯝꯕꯤ ꯇꯍꯥ ꯇꯍꯥ ꯃꯃꯥ ꯀꯧꯗꯨꯅ ꯆꯦꯟꯊꯣꯛꯏ꯫ ꯃꯃꯥꯁꯨ ꯃꯥꯡꯒꯣꯟꯗ ꯐꯤ ꯈꯔ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯏꯃꯥ, ꯑꯩ ꯊꯕꯛ ꯈꯜꯂꯤ ꯏꯃꯥ꯫ ꯃꯃꯥꯁꯨ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯂꯦꯞꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯥ, ꯀꯔꯤ? ꯏꯁꯥꯕꯨ ꯊꯕꯛ ꯈꯜꯂꯦꯕ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯏꯃꯥ ꯀꯩꯊꯦꯜꯒꯁꯦ ꯌꯣꯟꯊꯣꯛꯑꯒꯦ, ꯑꯩꯅ ꯐꯝꯕꯁꯨ ꯉꯝꯗꯦ, ꯐꯝꯃꯤꯕ ꯅꯨꯄꯤꯁꯤꯁꯨ ꯄꯩꯁా ꯆꯥꯡ ꯌꯥꯝ ナꯏꯗꯦ, ꯃꯤꯅ ꯂꯩꯒꯦ ꯂꯩꯒꯦ ꯌꯥꯝ ꯍꯥꯏꯔꯕꯅꯤ꯫ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯏꯃꯥ, ꯁꯤꯗꯩꯗꯤ ꯏꯃꯥ ꯊꯕꯛ ꯑꯝꯇ ꯇꯧꯍꯜꯂꯔꯣꯏ꯫ ꯁꯥꯌꯣꯟꯕꯤꯁꯨ ꯂꯣꯏꯁꯤꯜꯂ ꯊꯣꯔꯛꯏ꯫ ꯉꯁꯤꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯩ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯛ ꯇꯥꯔꯦꯗꯅ꯫ ꯅꯪꯅ ꯀꯗꯥꯏꯗꯅꯣ ꯏꯕꯦꯝꯃ? ꯏꯃꯥ, ꯌꯥꯏꯄꯨꯕꯤ ꯂꯨꯍꯣꯡꯕꯩ ꯀꯩꯀꯩꯅꯣ ꯈꯤꯇ ꯂꯩꯔꯨꯒꯦ ꯇꯧꯅꯤ꯫ ꯀꯅꯥꯒ ꯆꯠꯇꯣꯔꯤꯅꯣ ꯅꯪꯕꯣ? ꯆꯤꯡꯉꯥꯔꯦꯜꯒꯅꯤ ꯏꯃꯥ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯈꯤꯒꯦ ꯂꯥꯛꯑꯣ꯫ ꯃꯃꯥꯅ ꯃꯈꯨꯠꯇꯨ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ ꯄꯪꯊꯦꯡꯗꯤ ꯊꯦꯡꯂꯛꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯥꯎ ꯐꯖ ꯂꯩꯔꯝꯃꯣꯀꯣ ꯏꯃꯥꯒ꯫ ꯂꯥꯛꯑꯦꯕꯨ ꯍꯥꯏꯕ꯭ꯔꯣ ꯆꯦ? ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯩꯔꯦꯌꯦ, ꯊꯤꯟꯗꯣꯛꯎꯔꯣ? ꯌꯥꯔꯅꯤꯍꯦ꯫ ꯁꯥꯌꯣꯟꯕꯤ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯣ ꯃꯃꯥ ꯃꯆꯥ ꯌꯦꯡꯖꯍꯧꯔꯤ꯫ ꯁꯣꯝꯗ ꯆꯤꯡꯉꯥꯔꯦꯜꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯌꯣꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯒ ꯆꯤꯡꯉꯥꯔꯦꯜꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯆꯤꯡꯉꯥꯔꯦꯜꯁꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯗ ꯅꯨꯄꯤꯁꯦ, ꯅꯪꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯤ꯫ ꯑꯗꯨꯏꯔ ꯈꯪꯗꯦ, ꯌꯥꯝ ꯐꯖꯩꯕꯣ꯫ ꯅꯪꯕꯨ ꯀꯩꯀꯩ ꯆꯥꯔꯛꯑꯒꯦ? ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯈꯤꯕꯩ ꯄꯨꯛ ꯏꯊꯟ ꯊꯜꯂꯦ, ꯑꯗꯨꯅ ꯀꯔꯤꯝ ꯆꯥꯁꯤꯟꯗ꯭ꯔꯦ꯫ ꯑꯩꯗꯤ ꯀꯔꯤꯝ ꯆꯥꯗ꯭ꯔꯤ, ꯅꯪꯒ ꯎꯅꯔꯒ ꯆꯥꯃꯤꯟꯅꯧꯔꯒꯦꯅ ꯈꯠꯂ ꯂꯥꯛꯏꯅꯤ꯫ ꯅꯪ ꯆꯥꯋꯣ, ꯑꯩꯗꯤ ꯖꯨꯁꯂ ꯀꯩꯅꯣꯝ ꯑꯗꯨꯝ ꯊꯛꯑ ꯂꯣꯏꯔꯦꯗ꯫ ꯑꯗꯣ ꯅꯣꯏ ꯃꯅꯤꯡ ꯂꯝꯕꯤꯗꯩ ꯈꯇꯪ ꯍꯥꯏꯊꯔꯒ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ? ꯈꯪꯉꯦ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯏ ꯏꯃꯨꯡꯗꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤꯅꯤ, ꯇꯊꯣꯠ ꯀꯧꯕꯗꯣ꯫ ꯑꯣ, ꯈꯪꯕꯨꯗꯤ ꯈꯪꯉꯤ, ꯑꯩꯒꯗꯤ ꯑꯃꯨꯛꯇ ꯀꯧꯅꯗꯦ꯫ ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯕ ꯎꯕꯖꯥꯠꯅꯤ, ꯑꯗꯨꯗ ꯀꯣꯏꯅꯩꯔꯅ ꯍꯪꯉꯛꯏꯕ꯫ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅꯗꯤ ꯅꯪ ꯃꯁꯛ ꯈꯪꯉꯝꯕ, ꯑꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ꯫ ꯀꯥꯏꯗꯦꯗ ꯍꯥꯏꯕ꯫ ꯑꯗꯣ ꯀꯔꯥꯏꯗꯩ ꯂꯩꯗꯣꯏꯅꯣ ꯐꯤꯗꯤ? ꯐꯤꯗꯤ ꯀꯣꯟꯅ ꯂꯩꯁꯦ, ꯍꯥꯟꯅ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ꯫ ꯐꯤꯗꯣ ꯊꯧꯕꯥꯜꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ? ꯑꯩꯈꯣꯏ ꯏꯆꯜꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯥꯏ ꯍꯥꯏꯌꯦ, ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ, ꯅꯣꯏ ꯅꯨꯄꯤꯒꯤꯗꯤ ꯔꯥꯅꯤ ꯐꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅꯤ ꯍꯥꯏꯌꯦ꯫ ꯊꯧꯕꯥꯜꯗꯤ ꯂꯥꯞꯄꯤꯍꯦ꯫ ꯀꯌꯥꯝ ꯂꯥꯞꯇꯅ? ꯄꯨꯡꯈꯥꯏꯒꯤ ꯂꯝꯕꯤꯅꯤ꯫ ꯅꯪ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯍꯧꯗꯦꯗ꯫ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯈꯥꯝꯃꯤ꯫ ꯃꯐꯝꯗꯨ ꯆꯤꯡꯌꯥ ꯑꯣꯏꯔꯞꯅ ꯁꯦꯝꯕ ꯃꯐꯝꯅꯤ꯫ ꯐꯝꯐꯝꯁꯤꯡꯗꯣ ꯑꯣꯄꯟꯗ ꯑꯗꯨꯃꯛ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕꯁꯨ ꯌꯥꯝꯅ ꯇꯅꯥꯟꯅ ꯁꯦꯝꯃꯤ꯫
อันนี้ดูคราการจินออยรับโตบสกามาดฟัมดูนะจานบคราไฮเครจิงาเรลภาษาดูการินตะขันดบสารกะยังบวหังอมาหังอีไซออนเบียนังลานดิขันนุน้อยบาโดนังนเจย์แกสูบดเลยจิโนอาสุกุยเนลอยนรักปุสีไอดิขังเดเนวหังดูดไซออนบีคิตังจิงนรักปะพาวีอดูบสัตคุมีไอในคลาสวันการักปะเดนิไฮโอ้อดูดีน้อยนาวยัมปิลัมกินีมาดิสคูลตัมเจมาตัมโดอิมาเนคเวนีบุยามนวหันยกปีรักปนีอิปาเกอวาดปะขังันดาอิมาสุดท้ายนะ private school ดอซาอวยรามีให้กิกุมโตได้ไอในคลาส5การักปะพาวอได้บ่อวยรามีตัวเราปิกเป็นนีน่าไอควยไลน์ตำมันไปยังวาคีอิมาปกปะบอกนะบาซาเดลัยบะมากิปดพัมดออิมาเดปีเรกพิโยลันคีอิมาเดียวจิกสุฟิโยลิบอยอนเจดะคาราคราซุมยุมเดเตกยอนบดีโตเวปดพัมดอมีงอนดบาราอวยนะซาดกปนิฮาวซิกติโอ้ไพเวอโดเกยิโนเอซีดีบาบาอิมากิมารมดะฮังกิเซอันนี้ดูวาริสาริกีจานบปุสิลักตุนะทำเลยจิงอาเรนสปุนดูไปรกะจานมาคาตารีสุมขังนิงปะอดุยนีไซออนเบการินตาไฮเด just ดูไปรกะให้เฟดยิงีอามุสุยาวมาจิงกะไฮเรไอสุนังอนตาไฮนิงบวามดีเลยอดูปมาตังจาบังไงบันีจิงอาเรลไซออนเบดียิงีอดูกะอามุจานะบดูเดยิงลกะเกยวานุอดูมหายนะงสิดีนังกิวหังสิงเซไออิสาดนุงไงตบมาพาวนังในไอบุลานะขัลลบมาเลไซออนบีมาโคลดูอิรุมท่านหายรักปดุดาอามุสุไซออนบีได้ยินขัดเลยจารัมบดูเลียบละกะไกนไอเซไซออนบีไอนังบุลานะขันบกไอชุเลดีจิงอาเรลฟันนะขังลิลสูมาไซออนบีนะวารุคินีขันนะเซมดูนะหายรักปนีนังกระยิมจารักดีหายได้จาสิโลไอดูมาหายเกนังนะปกนิชวนทารากะไอนะกำไมนะจ้าบังงนี่หายนิ่งลีบดูหายไองวนนะกรีนุงไอตบเลยเลยรสวยคุยนี้ตานะดูนะเซมดอกมินะสิไซออนบีตับนะจิงอาเรลนังไอปฏินุชิบระนุชิบกินะตรงัสินังไอพามินารีบสิโซตาเซงนะปาวคุมดูไซออนบีเป็นเจเดมามิดอันนี้สุอิราเจเลยจิมบัลทอกนะมาให้นิ่งลีบวาดูให้บังกำนับท้องหน้าทีริบันีอดูมักตับนะให้เรย์ไอเดอาวาบปุ่มบลดสินดูนะมายามรักตะพุนสีบ่อาชะทกหันนะอดูมักหิงลักบันีนังกตินรูปะนักสิลูบมีกุบตะกีนุสีบ่ให้บ่วให้สิโซอีพัมดะขังลักขีปุ่มน้ำมักกอกทกละกะนังกันนักนเลยบ่มีกุบตะไอเกี่ยวว่าปุ่มบ่กอกขีบันีatau bunga sidi mit mang de laina nang mo mang khitra hai bagi chingna basu isa da phorak le chinga adu mang sayon bida mit pham hong de yingli makha lang tak na ngai ri sayon bisu akoi bodu hai pet ying laga amuk tap na makha ta ri chinga ai sumi oi bane ai nangon da force ti dor aseng ba masimadiไอสุนังบนุชิรบนะขังันมาปามบกีหายกิขลักปะกุยเรกาสิดีไอมิกีที่ออยระรอยไอนึกนาดสอรานบัทบักโตคิดิอดูกไอกิปุนสีนัสโซขนากุมบะมัตตะดะไอกิเลยนาสินะอวาปตาฮัลลอยจิงาไอART treatment ตอริบะมิสักเนปกปะดะกิฮาวนะอีปานะสินะบิรัมละบคุดอลเนวะให้ดูตาบะเดจิงาเรลตะเซงนะทำให้เดใจนาพาวีอาเซงบะขังละบะมีกุบสิดามหากไซออนบิดายิงละมะมะมิตโตมิจานะบะงำดะนะไทดูอีมาไซออนบิบตะเซงนะนุชิซะบะนีทำให้เซงนะอดูกะอมารอมดามากิปุนสีบะโซมาคิดระหายบะกีอารานมะวาคัลอะมะสุภาวรักเลไซออนบิตุมินเลมะคาตาเดมิสนาดนิกลาวนะเลยริบะปิรังโซกะนาโอคินิมะตากงมะคุดนะปายริบะรุมาลดุนะสะสัตไตทุอีจิงาเรลโซไซออนบินุงายรัมรอยคันนะตับนะให้เรอีไซออนบิมีโนโอคินิปกนิงชวนทะกันโน
ꯑꯩꯁꯨ ꯋꯥꯔꯤ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯁꯤꯒꯤ ꯃꯔꯝꯗꯁꯨ ꯄꯥꯈ꯭ꯔꯦ ꯗꯥꯏꯕꯦꯇꯤꯛ ꯕꯤꯄꯤ ꯂꯩꯕ ꯃꯤꯗꯒꯤ ꯃꯁꯤꯅ ꯍꯦꯟꯅꯕꯨ ꯐꯩ ꯍꯥꯏꯅꯕꯅꯤ ꯑꯍꯥꯎꯕ ꯆꯥꯔꯒ ꯏꯝꯃ꯭ꯌꯨꯟ ꯀꯜꯍꯜꯂꯒ ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯃꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯉꯤ ꯍꯥꯏꯕꯅꯤ ꯆꯤꯡꯉꯥꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯅ ꯁꯥꯌꯣꯟꯕꯤ ꯄꯨꯛꯅꯤꯡꯗ ꯈꯤꯇꯪ ꯍꯔꯥꯎꯖꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥꯁꯨ ꯄꯥꯈꯠꯇꯕꯗꯤ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯒꯣꯏꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯏ ꯍꯥꯏꯔꯕꯗ ꯃꯥꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯅꯤꯡꯂꯤ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯆꯤꯡꯉꯥꯔꯦꯜꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯆꯤꯡꯉꯥꯔꯦꯜꯗꯤ ꯆꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯦ ꯃꯇꯧꯗꯨꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ ꯑꯩ ꯕꯤꯜ ꯄꯤꯔꯝꯃꯒꯦ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯊꯦꯡꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯐꯤ ꯂꯩꯗꯣꯏꯅꯤꯅ ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯁꯥꯌꯣꯟꯕꯤꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯤꯡꯉꯥꯔꯦꯜꯒꯤ ꯇꯨꯡ ꯏꯜꯂꯛꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯤ ꯑꯔꯦꯞꯄ ꯂꯩꯇꯦ ꯈꯜꯂꯤꯈꯩ ꯂꯣꯏꯕꯁꯨ ꯅꯥꯏꯔꯣꯏ ꯈꯜꯂꯔꯣꯏ ꯍꯥꯏꯔꯁꯨ ꯈꯟꯅꯤꯡꯂꯛꯀꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜꯗꯤ ꯄꯟꯈꯩ ꯂꯩꯇꯅ ꯂꯩꯔꯤ ꯑꯐ ꯐꯠꯇ ꯑꯅꯤꯒꯤ ꯂꯪꯗꯥꯏꯅ ꯅꯩꯅꯕꯗꯣ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯅ ꯏꯔꯥꯛꯅꯗꯨꯅ ꯇꯣꯛꯄꯁꯨ ꯀꯣꯡꯒꯥꯏꯅꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯇꯤꯌꯥꯁꯨ ꯌꯥꯛꯅ ꯁꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯖꯤꯛ ꯅꯦꯝꯊꯔꯝꯂꯦ ꯅꯣꯡ ꯇꯥꯒꯗꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯕꯁꯨ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯇꯨꯅ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯈꯔ ꯄꯨꯔꯛꯀꯗꯕ ꯃꯥꯜꯂꯤ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯃꯂꯥꯁꯨ ꯆꯪꯉꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯃꯤ ꯂꯤꯛꯂꯥꯏꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯡꯗꯣꯛꯂ ꯌꯦꯡꯂꯝꯕꯅꯤ ꯃꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯈꯨꯝꯖꯤꯜꯂꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯋꯥ ꯑꯃ ꯍꯪꯒꯦ ꯅꯪ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯀꯤꯕꯨ ꯀꯤꯔꯦꯗ ꯈꯨꯍꯪꯒꯗꯤ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯀꯣꯏꯒꯅꯨ ꯏꯃꯥꯗ ꯍꯦꯛꯇ ꯍꯥꯏꯌꯣ ꯂꯤꯛꯂꯥꯏꯗꯨ ꯏꯪꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯈꯠꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯍꯪꯂꯤꯁꯤꯗ ꯈꯨꯝꯃꯨꯅꯦ ꯂꯩꯇꯦꯍꯦ ꯅꯨꯄꯥꯒ ꯈꯤꯔꯦ ꯃꯍꯥ ꯑꯦꯁꯥꯏꯗꯨꯅ ꯃꯇꯨ ꯑꯃ ꯆꯦꯟꯈꯤꯕꯗꯨꯗꯩ ꯑꯩ ꯅꯨꯄꯥꯒ ꯑꯝꯇ ꯍꯟꯅ ꯌꯦꯡꯖꯗ꯭ꯔꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯨꯄꯥ ꯐꯖꯕ ꯂꯩꯔꯦꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯐꯤꯜꯝꯗꯧꯅ ꯍꯩ ꯐꯤꯂꯝꯒꯤ ꯋꯥ ꯅꯠꯇꯦ ꯌꯦꯡꯉꯣꯏ ꯅꯪꯅ ꯑꯉꯥꯡ ꯑꯃ ꯇꯨꯏꯁꯟ ꯇꯧꯔꯨꯕ ꯅꯄꯥꯕꯨꯡꯒꯤ ꯅꯃꯥꯟꯅꯕ ꯇꯥ ꯇꯣꯃꯥꯜ ꯍꯣꯏꯗꯨ ꯈꯪꯉꯤꯗꯅ ꯀꯩꯁꯥꯝꯊꯣꯡꯒꯤꯗꯣ ꯈꯪꯉꯤꯅꯦ ꯊꯣꯏꯒꯤ ꯃꯄꯥꯗꯣ ꯍꯣꯏ ꯉꯔꯥꯡ ꯅꯄꯥꯕꯨꯡꯗꯣ ꯃꯈꯣꯏꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯠꯂꯨꯕꯅꯤ ꯇꯥ ꯇꯣꯃꯥꯜꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯅ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯅꯪꯒꯁꯨ ꯈꯪꯅ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯅꯪꯕꯨ ꯍꯥꯏꯖꯕ ꯐꯖꯅ ꯂꯥꯛꯀꯦ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯃ ꯇꯥꯈꯣꯅ ꯍꯥꯏꯔꯛꯑꯦꯌꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯗꯥ ꯆꯤꯡꯉꯥꯔꯦꯜꯅꯕꯨ ꯌꯥꯖꯥꯠꯂꯣ ꯌꯥꯔꯤ ꯍꯥꯏꯌꯦ ꯅꯄꯥꯅꯗꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯗ ꯍꯪꯈꯤꯒꯦ ꯍꯥꯏꯔꯝꯃꯦꯌꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯃꯥ ꯗꯥ ꯆꯤꯡꯉꯥꯔꯦꯜꯕꯨꯗꯤ ꯌꯥꯝ ꯐꯕꯅꯤ ꯈꯪꯉꯤ ꯑꯗꯨꯒ ꯇꯥ ꯌꯥꯏ ꯍꯥꯏꯗꯨꯁꯨ ꯐꯖꯗꯦꯍꯦ ꯑꯉꯥꯡ ꯃꯁꯦꯟ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯍꯟꯈꯣ ꯍꯥꯏꯌꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯏꯆꯥꯅ ꯌꯥꯗꯤ ꯌꯥꯅꯤꯡꯂꯦꯗꯅ ꯅꯤꯄꯥ ꯃꯆꯥꯗꯨꯁꯨ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯍꯥꯏ ꯏꯆꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯏꯃꯥꯅ ꯑꯍꯜ ꯃꯁꯦꯜꯁꯨ ꯇꯤꯟꯅꯔꯦ ꯅꯣꯏ ꯃꯁꯦꯟꯁꯨ ꯍꯥꯟꯅꯗꯩ ꯈꯪꯅꯔꯦ ꯏꯆꯥꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯍꯣꯏ ꯅꯄꯥꯕꯨꯡꯗꯅꯦ ꯏꯆꯥꯅ ꯍꯥꯏꯌꯣ ꯍꯥꯏꯗꯣ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯑꯉꯥꯡ ꯃꯁꯦꯟꯗꯨ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯍꯜꯂꯣꯅ ꯂꯤꯛꯂꯥꯁꯨ ꯃꯃꯥꯏꯗꯨ ꯏꯀꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯣ ꯃꯃꯥꯗꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯃꯊꯟꯇ ꯈꯜꯍꯧꯏ ꯗꯥ ꯆꯤꯡꯉꯥꯔꯦꯜꯗꯨꯕꯨ ꯑꯩꯅ ꯇꯨꯏꯁꯟ ꯇꯧꯕ ꯃꯅꯨꯡꯗꯨꯗ ꯑꯩ ꯄꯥꯝꯃꯛꯑꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯊꯥꯏꯅꯗꯩ ꯑꯩꯁꯦ ꯃꯥꯅ ꯈꯟꯖꯔꯤꯖꯥꯠꯂꯣ ꯍꯥꯏꯐꯦꯠꯇꯤ ꯅꯨꯄꯥ ꯃꯥꯜꯂꯤ ꯃꯁꯛ ꯐꯖꯩ ꯈꯟꯈꯤꯕꯅꯤ ꯊꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏ ꯊꯨꯡꯅꯅꯤꯗꯤ ꯈꯜꯂꯨꯗꯦ ꯑꯁ ꯁꯤꯅ ꯑꯁꯦꯡꯕ ꯊꯨꯡꯅꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗ ꯂꯤꯛꯂꯥꯏꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯃꯣꯟ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯏꯞꯊꯗꯨꯅ ꯑꯃꯨꯛ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯊꯥꯖꯃꯥꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯍꯨꯝꯖꯤꯜꯂꯛꯂꯕꯗ ꯇꯔꯪ ꯊꯣꯛꯂꯝꯕ ꯊꯋꯥꯟꯁꯤꯡꯁꯨ ꯇꯞꯅ ꯃꯃꯤ ꯁꯥꯃꯛꯂꯤ ꯃꯅꯥ ꯄꯨꯡꯂꯕ ꯎꯄꯥꯜ ꯀꯌꯥꯁꯨ ꯁꯥꯊꯦꯛ ꯇꯝꯂꯛꯄꯒꯨꯝ ꯍꯥꯏꯕ ꯍꯨꯝꯕ ꯍꯧꯔꯛꯂꯦ
ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯔꯕ ꯃꯥꯂꯦꯝꯗꯤ ꯀꯥꯂꯦꯟ ꯏꯪꯊꯝ ꯅꯣꯡꯖꯨ ꯊꯥ ꯍꯥꯏꯕ ꯑꯃ ꯊꯤꯗꯅ ꯃꯥꯒꯤꯁꯨ ꯃꯅꯤꯡ ꯇꯧꯔꯕ꯭ꯔꯥ? ꯂꯥꯛꯏ ꯑꯏꯪꯕ ꯃꯥꯂꯪꯂꯛꯇ ꯏꯀꯟꯗꯤ ꯀꯟꯗ ꯅꯣꯡꯖꯨ ꯃꯥꯁꯨ꯫ ꯆꯤꯡꯉꯥꯔꯦꯜꯗꯨ ꯃꯤꯍꯦꯟꯒ ꯍꯧꯔꯝꯗ ꯃꯊꯟꯗ ꯀꯔꯥꯏꯗꯅꯣ ꯀꯅꯥꯒ ꯄꯨꯜꯂꯨꯕꯅꯣ ꯈꯪꯗꯦ ꯌꯨꯗ ꯉꯥꯎꯁꯜꯂꯒ ꯃꯤꯍꯦꯟ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯤꯍꯦꯟꯒꯤ ꯀꯥꯗ ꯄꯦꯟꯗꯕ ꯄꯥꯎꯗꯝꯂꯛꯏ꯫ ꯃꯤꯍꯦꯟꯅ "ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯅ ꯉꯁꯤ ꯑꯗꯨꯝ ꯉꯥꯎꯈꯩ ꯂꯥꯛꯏꯗꯨꯅ ꯅꯇꯨ ꯀꯥꯏꯅꯔꯕꯣ?" ꯆꯤꯡꯉꯥꯔꯦꯜ ꯃꯔꯣꯟꯒꯗꯨ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯌꯥꯝ ꯄꯦꯟꯖꯗꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯅꯪꯕꯨ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇꯩ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯐꯪꯂꯛꯇ꯭ꯔꯦꯗꯅ." "ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯆꯤꯡꯉꯥꯔꯦꯜ? ꯑꯩ ꯑꯗꯨꯝꯕ ꯀꯔꯤꯝꯇ ꯈꯟꯕ ꯂꯩꯇꯦ꯫ ꯉꯁꯤꯁꯨ ꯑꯩ ꯅꯪꯒꯤ ꯅꯇꯥꯎ ꯃꯤꯍꯦꯟꯕꯅꯤ, ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯅꯗꯤ ꯍꯣꯡꯗꯦ, ꯑꯗꯨꯕꯨ ꯍꯣꯡꯂꯤꯕꯁꯦ ꯑꯩꯅꯤ꯫ ꯏꯀꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯩ ꯏꯇꯥꯎꯗꯒꯤ ꯈꯖꯤꯛ ꯂꯥꯞꯊꯣꯛꯆꯈꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯅꯪꯕꯨ ꯑꯩꯅ ꯅꯛꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ." ꯁꯤ ꯍꯥꯏꯔꯒ ꯆꯤꯡꯉꯥꯔꯦꯜꯗꯨ ꯀꯞꯂꯛꯏ꯫ "ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯩꯕꯨ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯀꯩꯗꯧꯔꯒꯦ? ꯃꯤꯍꯦꯟꯕ, ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯔꯤ꯫ ꯑꯩ ꯅꯍꯥꯟꯗꯒꯤ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤ, ꯇꯨꯝꯕꯁꯨ ꯌꯥꯗꯦ, ꯐꯠꯇꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯦ ꯅꯇꯥꯎꯁꯦ꯫ ꯅꯪꯒꯤꯁꯦ ꯁꯥꯌꯣꯟꯕꯤꯅ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯛꯏꯔꯣ?" "ꯅꯠꯇꯦ, ꯃꯥꯗꯤ ꯍꯥꯏꯖꯗꯦ, ꯑꯩꯅ ꯍꯥꯏꯕꯅꯤ." ꯃꯤꯍꯦꯟꯕꯗꯣ ꯉꯛꯅ "ꯅꯪꯗꯤ ꯀꯔꯤꯒꯤ?" ꯆꯤꯡꯉꯥꯔꯦꯜ ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ꯫ "ꯃꯤꯍꯦꯟꯕ, ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯄꯥꯎꯗꯝꯅꯕ ꯊꯥꯖꯕ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯣꯝꯗꯨꯅ ꯊꯝꯃꯤꯕ ꯑꯋꯥꯕꯁꯦ ꯃꯐꯝꯗ ꯇꯝꯊꯣꯛꯂꯒ ꯑꯩ ꯈꯖꯤꯛꯇꯁꯨ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯏꯇꯥꯎ? ꯑꯩꯅ ꯉꯥꯎꯔꯒ ꯆꯪꯉꯛꯑꯦꯅ ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯣ?" ꯃꯤꯍꯦꯟꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯒ "ꯆꯤꯡꯉꯥꯔꯦꯜ, ꯀꯩꯅꯣ ꯀꯝꯗꯧꯕꯅꯣꯗꯣ ꯃꯌꯦꯛ ꯁꯦꯡꯉꯣ꯫ ꯌꯨꯝꯁꯦ ꯅꯪꯒꯤꯁꯨ ꯅꯌꯨꯝꯅꯤ, ꯑꯗꯨꯒ ꯑꯩꯁꯤꯅ ꯅꯪꯒꯤ ꯃꯍꯧꯁꯥꯒꯤ ꯃꯔꯨꯞ ꯃꯤꯍꯦꯟꯕꯗꯨꯅꯤ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯉꯥꯡꯅꯤꯡꯕ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯅꯪꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ." ꯆꯤꯡꯉꯥꯔꯦꯜ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯊꯦꯡꯛꯌꯨ ꯏꯇꯥꯎ, ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯔꯦ꯫ ꯁꯥꯌꯣꯟꯕꯤꯗꯣ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯁꯤꯅ ꯑꯩ ꯃꯥꯕꯨ ꯂꯥꯞꯊꯣꯛꯄꯁꯨ ꯄꯥꯝꯗꯦ, ꯑꯗꯨꯒ ꯑꯃꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯤ꯫ ꯏꯃꯥꯅꯁꯨ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯦ꯫ ꯁꯤꯗꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" ꯃꯤꯍꯦꯟꯕ ꯁꯛꯐꯝꯗꯨ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ, ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪ ꯊꯃꯣꯏ ꯀꯥꯏꯔꯦꯅ ꯍꯥꯏꯁꯦ꯫ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗꯦ ꯍꯥꯏꯕ꯭ꯔꯣ?" ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯉꯥꯔꯦꯜ ꯃꯤꯍꯦꯟꯕꯗ ꯉꯛꯅ ꯌꯦꯡꯉꯛꯏ꯫ "ꯀꯩꯅꯣ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦꯕꯣ? ꯑꯩ AIDS ꯄꯛꯅꯤꯡꯗꯦ ꯏꯇꯥꯎ꯫ ꯃꯥꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯅꯪ ꯍꯦꯛꯇ ꯑꯣꯏꯅꯤ ꯀꯅꯥ ꯍꯥꯏꯒꯦ? ꯃꯥ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯇꯧꯔꯝꯅꯤ꯫ ꯁꯤꯒꯤ ꯃꯔꯝꯒꯤ ꯅꯪꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯈ꯭ꯔꯕꯣ?" "ꯀꯔꯤ? ꯅꯪꯕꯨ ꯀꯔꯤꯝꯇ ꯀꯤꯗ꯭ꯔꯣ ꯏꯇꯥꯎ? ꯑꯩꯗꯤ ꯌꯥꯝ ꯀꯤ꯫ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯑꯩ ꯇꯁꯦꯡꯅ ꯀꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯏꯇꯥꯎ, ꯑꯗꯨꯕꯨ ꯑꯀꯤꯕꯁꯤꯅ ꯑꯩ ꯃꯥ ꯂꯧꯕ ꯉꯝꯃꯔꯣꯏ꯫ ꯏꯇꯥꯎ, ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯑꯗꯨꯛ ꯍꯩꯔꯒ ꯈꯨꯅꯨꯡꯗ ꯏꯕ ꯄꯥꯕ ꯊꯣꯛꯇꯅ ꯂꯩꯕ ꯃꯤꯒꯤ ꯋꯥꯉꯥꯡꯗꯣ ꯉꯥꯡꯒꯅꯨ꯫ ꯀꯩꯗ ꯀꯤꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂ ꯃꯇꯝꯅꯤ꯫ ꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯅꯣꯂꯦꯖ ꯀꯔꯤꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪ ꯉꯥꯎ ꯐꯔꯒ ꯑꯩ ꯍꯌꯦꯡ ꯇꯥꯛꯀꯦ꯫ ꯅꯪ ꯆꯠꯈ꯭ꯔꯅꯨ ꯉꯁꯤ, ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ." "ꯒ꯭ꯌꯥꯟꯒ ꯇꯥꯍꯟꯕꯤꯔꯅꯨ꯫ ꯑꯩꯗꯤ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯃꯥ ꯕꯕꯥꯅꯁꯨ ꯅꯨꯄꯥ ꯏꯊꯟꯗ ꯄꯣꯛꯄꯅꯤꯅ ꯄꯥꯈꯠꯂꯦ ꯑꯩꯕꯨ ꯋꯥꯔꯧꯅꯣꯅ꯫ ꯃꯗꯨ ꯍꯥꯏꯔꯝꯃꯒꯅꯤ ꯑꯩꯅ ꯕꯦꯟꯗꯔ ꯆꯪꯉꯨꯁꯦ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯂꯩꯕꯒꯤ ꯅꯝꯗꯅ AIDS ꯄꯛꯍꯜꯂꯒꯦ ꯈꯜꯂꯤꯔꯣ ꯏꯇꯥꯎ?" ꯋꯥꯍꯩꯗꯨꯗ ꯃꯤꯍꯦꯟꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯄꯗꯩ ꯆꯤꯡꯉꯥꯔꯦꯜꯒꯤ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯑꯃꯨꯛꯇꯪ ꯊꯤꯟꯖꯤꯜꯂꯤ꯫ ꯆꯤꯡꯉꯥꯔꯦꯜꯗꯨ ꯋꯥ ꯋꯥ ꯀꯞꯄꯛꯏ꯫ ꯃꯤꯍꯦꯟꯕ ꯃꯥꯒꯤ ꯃꯇꯥꯎꯗꯣ ꯉꯥꯎꯔꯤ ꯈꯜꯂꯒ ꯃꯁꯥꯗꯨ ꯐꯥꯊꯗꯨꯅ ꯀꯞꯄꯤꯕ ꯆꯤꯡꯉꯥꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯐꯥꯖꯤꯜꯂꯒ ꯉꯪꯂꯒ ꯍꯥꯏꯔꯛꯏ꯫ "ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯃꯥ ꯍꯣꯏ ꯇꯥꯔꯒ ꯀꯥꯔꯛꯑꯗꯤ ꯁꯤꯗꯩ ꯍꯦꯟꯅ ꯈꯨꯐꯨ ꯊꯤꯅ ꯐꯨꯅꯤ ꯅꯪ." ꯆꯤꯡꯉꯥꯔꯦꯜꯗꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯀꯞꯄꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯤꯍꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯪ ꯌꯥꯝ ꯊꯤꯅ ꯉꯝꯃꯤ ꯏꯇꯥꯎ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯁꯥꯌꯣꯟꯕꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯅꯪ ꯈꯖꯤꯛꯇꯁꯨ ꯈꯟꯗ꯭ꯔꯕꯣ? ꯅꯪꯒꯤꯗꯃꯛ ꯃꯁꯥ ꯃꯊꯟꯇ ꯁꯤꯔꯅꯤ ꯐꯥꯎ ꯇꯧꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕꯣ?" "ꯑꯩ ꯑꯃꯠꯇ ꯀꯥꯎꯗꯦ ꯏꯇꯥꯎ, ꯑꯗꯨꯕꯨ ꯃꯥ ꯍꯥꯟꯅ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯅꯣ? ꯅꯨꯡꯁꯤꯅꯔꯤꯉꯩ ꯈꯪꯂꯝꯃꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯈꯖꯤꯛꯇꯁꯨ ꯈꯜꯂꯝꯕꯩ ꯇꯥꯟꯖꯥ ꯐꯪꯂꯝꯒꯗꯕꯅꯤ ꯏꯇꯥꯎ꯫
ꯏꯇꯥꯎꯗꯒꯤ ꯀꯥꯏ ꯈꯪꯗꯈꯩ ꯂꯧꯔꯒ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯃꯤꯍꯦꯟꯕ ꯑꯃꯨꯛꯁꯨ ꯆꯤꯡꯉꯥꯔꯦꯜꯗꯨ ꯐꯨꯔꯁꯤꯔ ꯈꯜꯂꯤ, ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯎꯕꯒ ꯃꯥꯟꯅꯔꯗꯤ ꯁꯣꯏꯔꯅꯤ ꯈꯟꯅ ꯃꯁꯥꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯐꯥꯊꯖꯩ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛꯇꯪ ꯑꯣꯜꯂꯞꯅ ꯍꯥꯏꯔꯛꯏ, ꯅꯪ ꯇꯁꯦꯡꯅ ꯂꯧꯕ ꯉꯝꯃꯔꯣꯏ꯫ ꯑꯩ ꯐꯅ ꯅꯨꯡꯁꯤꯔꯁꯨꯅꯦ ꯃꯥ ꯂꯧꯕ ꯉꯝꯃꯔꯣꯏ ꯏꯇꯥꯎ꯫ ꯃꯤꯍꯦꯟꯕ ꯈꯣꯟ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯄꯜꯂꯅꯨ꯫ ꯅꯪꯒꯤꯗꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯐꯔꯦꯈꯩ ꯅꯪꯒꯤ ꯑꯣꯏꯒꯦ, ꯐꯠꯇ꯭ꯔꯒ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯃꯥ ꯅꯨꯡꯁꯤꯗ꯭ꯔꯦ, ꯍꯩꯅꯗ꯭ꯔꯦ, ꯂꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯑꯅꯨ꯫ ꯃꯊꯪꯗ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯄꯜꯂꯛꯑꯕ ꯅꯪ ꯃꯔꯨꯞꯅꯤꯒ ꯀꯥꯎꯈꯩ ꯐꯨꯒꯠꯂꯛꯀꯅꯤ꯫ ꯆꯤꯡꯉꯥꯔꯦꯜ ꯃꯃꯤꯠꯇꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯥꯎꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯦ ꯏꯇꯥ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ? ꯅꯪ ꯁꯥꯏꯑꯣꯟꯕꯤ ꯅꯨꯡꯁꯤꯔꯤꯕꯣ? ꯃꯤꯍꯦꯟꯕ ꯆꯤꯡꯉꯥꯔꯦꯜꯕꯨ ꯑꯃꯨꯛꯇꯪ ꯈꯥꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ ꯐꯥꯊꯔ ꯍꯥꯏꯔꯛꯏ, ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ, ꯇꯨꯝꯍꯧꯔꯣ꯫ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯗꯅ ꯃꯔꯨꯞ ꯍꯥꯠꯄ ꯃꯤ ꯑꯣꯏꯍꯜꯂꯅꯨ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯋꯥꯈꯜꯁꯦ ꯈꯇꯪ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤ ꯍꯦꯟꯅ ꯀꯤꯁꯤꯜꯂꯛꯑꯦ꯫ ꯃꯤꯍꯦꯟꯕꯗꯨ ꯆꯤꯡꯉꯥꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯉꯤ, ꯃꯊꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯁꯤꯕꯨ ꯑꯩ ꯃꯔꯨꯞ ꯆꯤꯡꯉꯥꯔꯦꯜꯗꯨꯅꯤꯀꯣ꯫ ꯏꯕꯣ, ꯅꯪ ꯑꯣꯏꯔꯝꯕꯩ ꯑꯩ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤ ꯁꯣꯔ ꯊꯤꯡꯂ ꯈꯥꯡꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯐꯤꯔꯣꯏꯕꯨ ꯌꯧꯔꯝꯃꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯉꯁꯤꯐꯥꯎ ꯀꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯉꯁꯤ ꯋꯥꯔꯝꯒꯗꯕꯗꯣ ꯅꯪꯗꯤ ꯀꯔꯤꯝ ꯎꯔꯝꯃꯣꯏ꯫ ꯑꯩꯗꯤ ꯆꯩꯅꯥ ꯐꯥꯎꯕ ꯍꯧꯔꯕꯅꯤ꯫ ꯆꯤꯡꯉꯥꯔꯦꯜꯅ, ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂ ꯑꯗꯥꯏ ꯂꯩꯗꯨꯅ? ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯅꯪ? ꯑꯗꯨꯗꯤ ꯇꯧꯅꯨꯗ, ꯑꯩ ꯉꯥꯎꯔꯦ, ꯅꯪꯅ ꯉꯝꯅꯤꯌꯦ꯫ ꯅꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ, ꯇꯨꯝꯃꯣ ꯌꯥꯔꯦ, ꯑꯩ ꯗꯨꯀꯥꯟ ꯊꯣꯛꯎꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯤꯠꯂꯤꯕ ꯇꯤ ꯁꯥꯔꯠ ꯃꯊꯛꯇꯨꯗ ꯀꯦꯖꯨꯋꯦꯜ ꯁꯥꯔꯠ ꯑꯃ ꯂꯤꯠꯁꯤꯜꯂꯒ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯉꯥꯔꯦꯜ ꯊꯣꯡꯖꯤꯟꯗ ꯌꯦꯡꯉ ꯂꯥꯍꯧꯋꯤ, ꯆꯨꯔꯨꯞ ꯌꯥꯎꯔꯛꯑꯣ, ꯋꯤꯟꯗꯤ ꯂꯩꯔꯛꯅꯨꯀꯣ꯫ ꯇꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯕꯨ ꯏꯃꯥ ꯀꯧꯔ ꯌꯨꯝ ꯆꯠꯍꯧꯔꯁꯤꯔꯣ? ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ꯫ ꯁꯥꯏꯑꯣꯟꯕꯤ, ꯅꯪ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯀꯣ, ꯑꯗꯨꯕꯨ ꯑꯩ ꯅꯪ ꯂꯩꯅꯥꯗꯨꯗꯤ ꯅꯨꯡꯁꯤꯗꯤꯌꯦ꯫